ꯍꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯃꯛꯇꯗ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯆꯥꯖꯒꯗꯧꯕꯁꯦ ꯁꯣꯏꯖꯤꯟ ꯏꯔꯣꯝꯕ ꯑꯗꯒꯤ ꯕꯣꯔꯥ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯦ ꯅꯦꯛꯁꯇ ꯆꯥꯖꯔꯛꯀꯦꯅ ꯏꯅꯥꯎꯒꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯀꯦ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯍꯧꯖꯔꯒꯦ ꯑꯆꯝꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦꯀꯣ ꯑꯆꯝꯕꯁꯦ ꯌꯦꯔꯨꯝ ꯇꯥꯔꯦ ꯑꯩ ꯉꯁꯤ ꯄꯨꯊꯣꯔꯛꯏꯁꯤꯗ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯁꯣꯏꯖꯤꯟꯗꯤ ꯃꯁꯥꯅꯁꯨ ꯃꯣꯔꯣꯛ ꯈꯔ ꯁꯥꯖꯩꯗꯅꯀꯣ ꯑꯗꯨꯒ ꯁꯣꯏꯖꯤꯟꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯊꯣꯛꯄꯤꯕ ꯌꯥꯝ ꯐꯩ ꯏꯔꯣꯝꯕꯅ ꯏꯍꯥꯎ ꯍꯥꯎꯋꯦꯗ ꯍꯥꯎꯋꯦ ꯆꯅꯝ ꯕꯣꯔꯥ ꯆꯅꯝꯁꯨ ꯃꯔꯨ ꯑꯃꯃꯝ ꯑꯅꯤ ꯀꯣꯠꯄꯤꯕꯀꯣ ꯅꯣꯡꯃꯗ ꯕꯣꯔꯥ ꯅꯥꯀꯨꯞꯄꯤꯁꯦ ꯍꯧꯖꯤꯛꯁꯦ ꯂꯣꯛꯗꯥꯎꯟ ꯇꯧꯕꯩ ꯍꯥꯡꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯅꯥꯀꯨꯞꯄꯤ ꯑꯀꯪꯕꯅꯦ ꯇꯤꯡꯊꯣꯛꯑꯒ ꯍꯧꯕ ꯍꯩꯖꯤꯜꯂꯦ ꯍꯥꯎꯋꯦ
ꯕꯣꯔꯥ ꯍꯥꯎꯋꯦꯕ ꯆꯥꯛ ꯈꯔ ꯌꯥꯝꯕꯅ ꯆꯠꯊꯣꯛꯑꯦ ꯍꯥꯎꯃꯟꯗꯅ ꯍꯥꯎ ꯆꯥꯛ ꯈꯔ ꯌꯥꯝꯕꯅ ꯆꯠꯊꯣꯛꯑꯦ ꯍꯥꯎꯃꯟꯗꯅ ꯍꯥꯎ ꯍꯥꯎꯋꯦ ꯅꯛꯀ ꯅꯛꯆꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯣ ꯑꯗ ꯑꯩ ꯁꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯠꯁꯦ ꯌꯥꯝ ꯂꯨꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ 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 ꯇꯦꯛ ꯀꯤꯌꯔ ꯕꯥꯏ